Sara Tendulkarna magi car manungda kakhalingaida yamlaba cameraman mayam ama ngairaga leiri talaksida Swiggy gi delivery boy amna magi matungda inaraklami famadu leiba paparazzi leiba cameraman mayam amana asumna delivery boy dunda thina ngangba tari laita lairaba sel pais deba mye manga sigi samasa sida karabna treat tawi habisi miyamna ubiredana Swiggy gi mi oigera Zomato gi mi oigera moina adom gi sana ba yumda thinba lakpani moi masagi imung puba ngamna ba hona jabane moidi mi na tabra moibu ikai khumnafam thoktabra yamba yamdaba moidi masana sura nomlaga masagi imung pu na ba hona jari mama pagi maral na hingba nate moi ahing numidang khangdana delivery chatlaga moina fangliba paisa su yamba nate masini ngasigi society sida leiba main problem si mi sina karamba firol set jari karamba gari da lai karamba phone pai haibisi matungna miyamna ijat tawri mi amagi value si magi bank balance aduna lep kadam natte magi hona jaba struggle thamoi aduna oigadabane adomi khota sel khara paile adomna mi bu mi oina lawktaba sanga dongna treat tawrakpa angjin biu punsi habisi khuwa khunamni mikup khudingi ahong banai habisi